ꯑꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯃꯃꯤꯡ ꯁꯦꯒꯥꯛ ꯀꯥꯏꯅ ꯆꯠꯂꯤꯕ ꯑꯃꯥꯏꯕꯅꯤ ꯑꯃꯨꯖꯥꯎꯗꯣ꯫ ꯑꯃꯨꯖꯥꯎꯗꯣ ꯆꯍꯤꯗꯤ ꯃꯤꯌꯥꯏ ꯆꯜꯂꯦ, ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯧ ꯐꯪꯂꯦ, ꯑꯗꯨꯕꯨ ꯌꯦꯡꯕꯗꯗꯤ ꯅꯍꯥ ꯑꯃꯒꯨꯝ ꯎꯏ, ꯃꯁꯛ ꯃꯇꯧ ꯐꯖꯩ꯫ ꯑꯃꯨꯖꯥꯎꯒꯤ ꯅꯨꯄꯤ ꯑꯅꯤꯅꯤ, ꯄꯣꯏꯅꯨꯗꯤ ꯃꯆꯥ ꯌꯥꯎꯗꯦ꯫ ꯂꯥꯏꯕꯤꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤꯅꯤ ꯍꯟꯗꯛ ꯐꯪꯂꯤꯕ ꯃꯃꯧꯗꯣ꯫ ꯑꯃꯨꯖꯥꯎꯒꯤ ꯅꯨꯄꯤꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ, ꯂꯝ ꯈꯨꯗꯤꯡ ꯃꯥꯒꯤ ꯅꯨꯄꯤ ꯋꯥꯠꯇꯦ, ꯇꯥꯂꯣꯏ ꯃꯁꯤꯡ ꯅꯥꯏꯗꯦ꯫ ꯃꯇꯨ ꯌꯥꯝꯕ ꯑꯃꯥꯏꯕꯗꯣ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯉꯥꯡꯕ ꯉꯝꯗꯦ꯫ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯂꯣꯟꯅ ꯃꯌꯥꯝꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤ ꯄꯨꯝꯅꯃꯛꯅ ꯈꯪꯕ ꯉꯝꯗꯕ ꯑꯃꯨꯖꯥꯎ ꯑꯃꯥꯏꯕꯒꯤ ꯌꯥꯝꯅ ꯊꯨꯞꯄ ꯋꯥꯈꯜ꯫ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯑꯃꯥꯏꯕꯅꯤ, ꯃꯌꯨꯝ ꯃꯀꯩ ꯂꯤꯡꯅ, ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯑꯐꯕ ꯃꯍꯩꯁꯨ ꯅꯤꯡꯊꯤꯅ ꯍꯩꯕ ꯃꯤꯁꯛꯅꯤ, ꯐꯠꯇꯕ ꯃꯍꯩ ꯍꯥꯏꯕꯗꯨꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯔꯕ ꯑꯃꯥꯏꯕꯅꯤ꯫ ꯑꯔꯥꯏꯕ ꯃꯤ ꯑꯃ ꯅꯠꯇꯦ, ꯂꯥꯏ ꯇꯤꯟ ꯁꯝꯅꯕ ꯃꯤꯅꯤ, ꯃꯉꯣꯟꯗ ꯁꯤꯡꯅꯕ ꯌꯥꯗꯦ, ꯌꯦꯛꯅꯕ ꯌꯥꯗꯦ꯫ ꯀꯥꯂꯦꯟ ꯊꯥꯗꯣ ꯍꯔꯥꯎ ꯁꯛꯁꯦꯜ ꯇꯝꯕ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯎꯃꯪ ꯂꯥꯏ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯂꯥꯏꯕꯨꯡꯗ ꯑꯃꯨꯖꯥꯎ ꯑꯗꯣ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯣꯏꯅ ꯂꯥꯛꯏ꯫ ꯑꯃꯨꯖꯥꯎꯅ ꯆꯍꯤ ꯑꯁꯤꯃ ꯊꯧꯒꯜ ꯄꯨꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯍꯔꯥꯎꯅꯩ꯫ ꯆꯤꯡꯂꯦꯝꯕ, ꯋꯥꯉꯥꯡ ꯐꯖꯕ, ꯃꯤꯕꯨ ꯈꯣꯟꯕ, ꯃꯕꯨꯛ ꯇꯞꯄ ꯑꯃꯥꯏꯕꯅꯤ, ꯈꯣꯟꯖꯦꯜ ꯐꯖꯩ, ꯏꯁꯩ ꯍꯩ꯫ ꯂꯥꯏꯒꯤ ꯂꯤꯛꯂꯝ ꯄꯔꯤꯡ ꯀꯥꯏꯗꯕ, ꯃꯤꯌꯥꯝꯅ ꯌꯥꯕ ꯑꯃꯥꯏꯕꯅꯤ꯫ ꯃꯍꯥꯛ ꯑꯃ ꯌꯥꯎꯔꯕꯗꯤ ꯂꯥꯏꯕꯨꯡ ꯑꯗꯨꯃ ꯃꯄꯨꯡ ꯐꯥꯔꯤꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯊꯧꯒꯜ ꯂꯨꯞꯀꯤ ꯑꯍꯜꯁꯤꯡꯅ ꯑꯃꯨꯖꯥꯎꯕꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯑꯣꯖꯥ ꯂꯦꯡꯕꯤꯔꯛꯂꯦꯗꯅ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯖꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯜ ꯑꯁꯤ ꯄꯨꯕꯤꯒꯗꯕꯅꯤꯀꯣ ꯑꯣꯖꯥ꯫ ꯃꯁꯤꯗ ꯑꯃꯨꯖꯥꯎꯅ ꯌꯥꯝꯅ ꯂꯦꯝꯅ, ꯑꯣꯖꯥ ꯍꯣꯏ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜ ꯍꯥꯏꯕꯗꯨ ꯃꯉꯥꯏꯔꯦ, ꯑꯗꯣ ꯁꯦꯂꯨꯡꯕꯨꯗꯤ ꯎꯗꯦꯅ꯫ ꯑꯣꯖꯥ ꯂꯦꯡꯁꯤꯜꯂꯁꯤ, ꯁꯦꯂꯨꯡꯕꯨꯁꯨ ꯏꯃꯥꯒꯤ ꯁꯪꯂꯦꯟꯗ ꯂꯩꯍꯧꯏ꯫ ꯐꯔꯦ, ꯆꯪꯂꯁꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯏꯀꯧꯕ ꯅꯨꯃꯤꯠ ꯑꯣꯏꯔꯤ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯃꯥꯡ ꯊꯥ, ꯈꯨꯜꯒꯤ ꯈꯨꯟꯖꯥꯅ ꯇꯨꯡ ꯊꯥ, ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯀꯧꯈꯠꯂꯨꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯤꯅꯤ ꯁꯨꯕ ꯑꯌꯨꯛ ꯑꯗꯣ ꯅꯨꯃꯤꯠꯅ ꯃꯁꯦꯛ ꯅꯥꯏꯗ꯭ꯔꯤꯉꯩ, ꯀꯣꯔꯧꯅ ꯃꯃꯤ ꯇꯝꯗ꯭ꯔꯤꯉꯩ, ꯄꯦꯅꯥ ꯈꯣꯡꯕꯅ ꯄꯦꯅꯥ ꯌꯥꯀꯥꯏꯔꯛꯂꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯇ ꯌꯥꯀꯥꯏꯕꯤꯕꯗ ꯅꯠꯇꯅ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯌꯥꯀꯥꯏꯔꯣꯜ ꯑꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ ꯇꯥꯕ ꯍꯩꯕ ꯃꯤꯑꯣꯏꯅ ꯁꯣꯜꯂꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯌꯥꯀꯥꯏꯔꯣꯜꯁꯦ, ꯄꯦꯅꯥꯁꯦ ꯄꯨꯛꯅꯤꯡꯁꯤꯕꯨ ꯍꯦꯛ ꯅꯨꯡꯁꯤꯔꯛꯏ꯫ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯅꯨꯄꯤ ꯀꯌꯥꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯁꯦꯡꯅ ꯏꯃꯥ ꯃꯥꯒꯤ ꯃꯐꯝꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯥꯔꯛꯏ꯫ ꯆꯦꯡꯕꯤ ꯆꯦꯡꯕꯥ ꯍꯩꯖꯔꯦ, ꯑꯔꯩꯕ ꯀꯅꯥꯅ ꯐꯧ ꯁꯪꯕꯥꯏ ꯀꯠꯂꯔꯤ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯑꯃꯥꯏꯕꯤ ꯂꯩꯃꯥꯡ ꯐꯝꯂꯛꯏ, ꯈꯨꯜꯒꯤ ꯂꯩꯕꯥꯎ ꯆꯦꯟꯕꯤꯔꯛꯏ꯫ ꯍꯩꯔꯨꯛ ꯀꯥꯔꯛꯂꯝꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯪ ꯃꯊꯪ ꯂꯩꯕꯥꯎ ꯆꯦꯟꯕꯤꯔꯛꯏ꯫ ꯉꯁꯤꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯂꯥꯏꯕꯨꯡ ꯑꯗꯨ ꯃꯤꯅ ꯄꯤꯛ ꯆꯣꯟꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯩꯃ ꯈꯛꯇ ꯅꯠꯇꯦ, ꯈꯨꯟꯖꯥꯁꯤꯡꯁꯨ ꯍꯔꯥꯎꯔꯤ꯫ ꯍꯔꯥꯎ ꯐꯤ ꯅꯤꯡꯊꯤꯅ ꯏꯟꯗꯨꯅ, ꯂꯩꯖ ꯂꯩꯖꯕ ꯀꯦꯟꯅꯗꯨꯅ ꯏꯃꯥꯒꯤ ꯂꯥꯏꯕꯨꯡꯗ ꯀꯥꯔꯛꯂꯦ, ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯔꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯀꯨꯟꯗꯣ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯍꯔꯥꯎ ꯐꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯏꯟꯗꯨꯅ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯀꯥꯔꯛꯂꯦ꯫ ꯀꯨꯟꯗꯣꯗ ꯀꯨꯟꯗꯣꯅꯤ, ꯄꯤꯛꯇꯛ ꯇꯧꯅ ꯃꯒꯨꯜꯗꯤ ꯂꯩ꯫ ꯏꯃꯥ ꯑꯃꯥꯏꯕꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯃꯧ ꯂꯩꯁꯥꯕꯤ ꯑꯉꯥꯡꯁꯤꯡ ꯄꯨꯟꯅ ꯀꯦꯅ ꯖꯒꯣꯏ ꯁꯥꯔꯛꯂꯤ꯫ ꯄꯦꯅꯥ ꯂꯛꯇꯒꯤ ꯑꯣꯖꯥ ꯄꯦꯅꯥ ꯑꯃꯒ ꯑꯃꯥꯏꯕꯤ ꯂꯛꯇꯒꯤ ꯏꯃꯥ ꯑꯃꯒꯅ ꯍꯔꯥꯎꯕꯗꯨꯒꯤ ꯏꯁꯩ ꯁꯛꯏ꯫ ꯃꯌꯥꯝꯅ ꯍꯩꯃꯟꯕꯗꯒꯤ ꯑꯃꯨꯖꯥꯎꯅ ꯑꯣꯏꯅ ꯏꯁꯩ ꯑꯗꯨ ꯁꯛꯂꯝꯃꯤ꯫ ꯂꯥꯏꯕꯨꯡꯗꯨ ꯁꯦꯜꯅ ꯍꯦꯛꯇ ꯆꯥꯏꯔꯛꯏ꯫ ꯁꯥꯒꯠꯂꯨꯗ ꯄꯥꯔꯤ, ꯁꯥꯒꯠꯂꯨꯗ ꯏꯃꯣ, ꯄꯟꯊꯧꯅ ꯌꯦꯡꯕꯗ ꯄꯦꯜꯂꯦ, ꯄꯂꯦꯝꯅ ꯌꯦꯡꯕꯗ ꯄꯦꯜꯂꯦ, ꯍꯧ ꯍꯣꯏ ꯍꯣꯏ ꯍꯥ ꯍꯥ ꯍꯥ, ꯍꯣꯏ ꯍꯥ ꯍꯥ ꯍꯥ꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯃꯨꯖꯥꯎꯅ ꯈꯪꯍꯜꯂꯛꯏ ꯂꯥꯏꯒꯤ ꯁꯅꯊꯣꯡ ꯃꯄꯥ ꯑꯃꯗꯤ ꯀꯥꯆꯤꯟ ꯃꯔꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯤꯗꯅꯕ꯫ ꯑꯃꯥꯏꯕꯤ ꯑꯃꯅ ꯂꯥꯏꯐꯧꯔꯥ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯂꯣꯏꯔꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥ, ꯄꯥꯈꯪ ꯃꯆꯥ ꯌꯥꯎꯅ ꯈꯨꯟꯖꯥ ꯈꯔ ꯇꯧꯗꯨꯅ ꯂꯥꯏ ꯄꯨꯕꯒꯤ ꯊꯧꯔꯝ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯀꯨꯟꯗꯣꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯏ꯫ ꯑꯃꯨꯖꯥꯎꯅ ꯍꯦꯛ ꯎꯔꯦ ꯀꯨꯟꯗꯣ ꯑꯗꯨ, ꯇꯅꯧ ꯇꯅꯧꯖꯔꯤꯕꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕꯗ ꯑꯃꯨꯖꯥꯎ ꯃꯍꯥꯛ ꯑꯗꯣ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨ ꯄꯣꯛꯂꯤ꯫ ꯃꯆꯥ ꯅꯠꯇꯦ, ꯃꯁꯨꯕꯨ ꯑꯣꯏꯕ ꯌꯥꯏ꯫ ꯀꯨꯟꯗꯣ ꯑꯗꯣ ꯌꯥꯝ ꯑꯉꯥꯡꯅꯤ, ꯆꯍꯤ 18 ꯃꯄꯨꯡ ꯐꯥꯔꯒ 14 ꯇꯥꯟꯈꯠꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯑꯃꯨꯖꯥꯎ ꯃꯍꯥꯛꯅ ꯂꯣꯟꯅ ꯈꯜꯂꯤ,
ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯈꯨꯜ ꯑꯁꯤꯕꯨ ꯄꯨꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ. ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣꯗ? ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯃꯨꯖꯥꯎ ꯃꯍꯥꯛ ꯑꯗꯨ ꯃꯇꯥꯡ ꯆꯥꯗꯅ ꯀꯨꯟꯗꯣꯕꯨ ꯈꯣꯏꯗꯥꯔꯨꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯅ ꯍꯨꯝꯅꯤ ꯆꯟꯕ ꯊꯣꯛꯂꯤ. ꯈꯨꯜ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯅꯨꯃꯤꯠꯅꯤ. ꯀꯨꯟꯗꯣꯁꯨ ꯑꯔꯩꯕ ꯈꯔ ꯄꯨꯔꯒ ꯃꯇꯥ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯍꯔꯥꯎꯕꯨꯡ ꯇꯝꯅ ꯂꯥꯛꯃꯤꯟꯅꯩ. ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯌꯥꯝꯅ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯊꯝꯃꯤ. ꯀꯌꯥꯗ ꯇꯥꯟ ꯆꯥꯔꯤꯕ ꯑꯃꯨꯖꯥꯎꯅ ꯃꯗꯨꯕꯨ ꯍꯦꯛ ꯊꯦꯡꯅꯩ. ꯑꯃꯨꯖꯥꯎ ꯏꯔꯦꯝ ꯂꯦꯝꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, "ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯄꯣꯠ ꯄꯨꯔꯛꯂꯤꯕ꯭ꯔꯣ?" ꯊꯣꯏꯕꯤꯅ, "ꯍꯣꯏ ꯏꯄꯨꯃꯥꯏꯕ." "ꯐꯩ ꯐꯩ. ꯍꯣꯔꯦꯟꯗꯤ ꯖꯒꯣꯏ ꯁꯥꯒꯗ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯗꯤ?" "ꯏꯄꯨꯃꯥꯏꯕ, ꯑꯩꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯥꯅꯤ, ꯀꯨꯟꯗꯣꯗꯤ ꯈꯪꯗꯦ." ꯑꯃꯨꯖꯥꯎꯗꯨ ꯀꯨꯟꯗꯣꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, "ꯀꯨꯟꯗꯣꯗꯤ ꯉꯔꯥꯡ ꯐꯖꯅ ꯁꯥꯈ꯭ꯔꯦꯅꯦ." ꯀꯨꯟꯗꯣꯅ, "ꯍꯣꯏ ꯏꯄꯨꯃꯥꯏꯕ." "ꯅꯈꯣꯏꯅꯤ ꯉꯥꯏꯈꯣꯀꯣ, ꯍꯩ ꯂꯩ ꯀꯕꯣꯛ ꯈꯔ ꯂꯩ, ꯄꯨꯈꯣ." "ꯍꯣꯏ ꯏꯄꯨꯃꯥꯏꯕ." ꯑꯃꯨꯖꯥꯎꯅ ꯍꯩ ꯂꯩ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯗ ꯄꯤꯔꯤ. "ꯁꯦꯁꯦ, ꯃꯁꯤꯅ ꯅꯈꯣꯏ ꯑꯅꯤ ꯆꯥꯖꯔꯣ." ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ, "ꯍꯣꯏ ꯏꯄꯨꯃꯥꯏꯕ." ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ. ꯊꯣꯏꯕꯤꯅ, "ꯏꯇꯥ, ꯏꯄꯨꯃꯥꯏꯕꯁꯦ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤꯀꯣ." "ꯏꯇꯥ, ꯍꯣꯔꯦꯟꯗꯤ ꯉꯟꯇꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯆꯔꯧꯀꯣ, ꯖꯒꯣꯏ ꯄꯦꯟꯅ ꯁꯥꯍꯧꯁꯤ." "ꯍꯣꯏ, ꯐꯔꯦ, ꯅꯪꯁꯨ ꯌꯨꯝ ꯆꯪꯉꯨ." ꯖꯒꯣꯏ ꯍꯧꯗꯣꯛꯀꯗꯕ ꯃꯇꯝꯗꯣ ꯉꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ. ꯖꯒꯣꯏꯁꯨ ꯍꯧꯒꯗꯧꯔꯦ. ꯊꯣꯏꯕꯤꯒ ꯀꯨꯟꯗꯣꯒꯁꯨ ꯂꯥꯏꯕꯨꯡꯗ ꯀꯥꯔꯛꯂꯤ. ꯂꯥꯏ ꯈꯨꯔꯨꯝꯂꯨꯁꯤ ꯍꯥꯏꯗꯅ ꯂꯥꯏꯁꯪ ꯑꯗꯣꯝꯗ ꯆꯪꯂꯛꯏ. ꯂꯥꯏ ꯁꯦꯂꯣꯡꯕ ꯑꯗꯨꯅ ꯑꯁꯦꯡꯕ ꯏꯁꯤꯡ ꯈꯤꯛꯇꯣꯛꯄꯤꯔꯤ. ꯃꯈꯣꯏ ꯑꯅꯤ ꯂꯥꯏ ꯈꯨꯔꯨꯝꯃꯤ. ꯀꯨꯟꯗꯣ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯗꯨ ꯑꯃꯨꯖꯥꯎꯅ ꯍꯦꯛ ꯎꯏ. ꯅꯧꯖꯔꯤꯕꯤ ꯑꯗꯨꯗ ꯌꯦꯡꯂꯣꯏꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯍꯥꯛꯅ ꯌꯦꯡꯂꯤ. ꯑꯅꯤꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗꯨꯅ ꯊꯣꯔꯛꯄꯗ ꯑꯃꯨꯖꯥꯎꯒ ꯊꯦꯡꯅꯕꯅꯤ. ꯑꯃꯨꯖꯥꯎꯗꯣ ꯏꯐ ꯐꯅ ꯏꯔꯦꯝ ꯂꯦꯝꯅ ꯍꯥꯏ, "ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯂꯛꯂꯝꯂꯤꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯕꯣ?" "ꯍꯣꯏ ꯏꯄꯨꯃꯥꯏꯕ." "ꯑꯗꯣ ꯏꯁꯨ ꯑꯅꯤꯁꯤꯕꯨ ꯁ꯭ꯋꯥꯏ ꯑꯅꯛꯄꯗꯒꯤꯔꯣ? ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯎꯏꯅꯦ." "ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯏꯄꯨ. ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯏ. ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯍꯔꯥꯎ ꯐꯤ ꯏꯟꯗꯨꯅ ꯁꯥꯕꯗꯤ." "ꯑꯣ, ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦ. ꯍꯟꯗꯛꯇꯤ ꯏꯁꯨꯁꯤꯡ ꯂꯩꯁꯥꯕꯤ ꯐꯥꯔꯦꯗꯅ." ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯒꯠꯂꯛꯂꯤꯕꯤ ꯑꯅꯤꯗꯨꯗꯤ ꯍꯔꯥꯎꯅꯒ ꯅꯣꯛꯏ. ꯑꯃꯨꯖꯥꯎꯅ, "ꯏꯁꯨ ꯑꯅꯤꯗꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯏꯄꯨ, ꯑꯩꯈꯣꯏꯒꯤ ꯑꯍꯜꯕꯨ ꯈꯪꯒꯗ꯭ꯔꯣ?" ꯑꯃꯨꯖꯥꯎꯅ ꯍꯥꯏꯖꯤꯟꯅꯩ. "ꯈꯪꯒꯅꯤꯅꯦ ꯍꯥꯏꯌꯨꯅꯦ." "ꯏꯄꯨ, ꯑꯩꯅ ꯊꯣꯛꯆꯣꯝꯒꯤ ꯆꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯥꯁꯤꯅ ꯁꯥꯄꯝ ꯅꯣꯡꯌꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅꯤ." ꯑꯃꯨꯖꯥꯎ ꯇꯞꯅ ꯁꯣꯜꯂꯤ. "ꯑꯣ, ꯁꯥꯄꯝ ꯁꯅꯣ, ꯁꯥꯄꯝ ꯀꯨꯟꯗꯣ." "ꯀꯩ ꯍꯥꯏꯕꯅꯣ ꯏꯄꯨ?" "ꯀꯔꯤꯁꯨ ꯅꯠꯇꯦ. ꯏꯁꯨ ꯑꯅꯤꯕꯨ ꯈꯨꯕꯥꯛ ꯃꯍꯤ ꯌꯦꯡꯅꯤꯡꯕ꯭ꯔꯅꯦ?" "ꯏꯄꯨꯕꯨ ꯈꯨꯕꯥꯛ ꯃꯍꯤ ꯌꯦꯡꯕ ꯍꯩꯕ꯭ꯔꯥ?" "ꯍꯩꯅꯦ ꯍꯩꯅꯦ." "ꯑꯌꯥ, ꯑꯗꯨꯗꯤ ꯌꯦꯡꯅꯤꯡꯉꯤ ꯏꯄꯨ." "ꯍꯌꯦꯡꯁꯦ ꯂꯥꯏꯕꯧ ꯖꯒꯣꯏ ꯁꯥꯗ꯭ꯔꯤꯉꯩ, ꯂꯥꯏ ꯍꯔꯥꯎꯗ꯭ꯔꯤꯉꯩꯗꯨꯗ ꯅꯨꯡꯊꯤꯜꯗꯣ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯑꯣ. ꯏꯄꯨ ꯌꯦꯡꯕꯤꯒꯦ. ꯆꯠꯂꯨ ꯖꯒꯣꯏ ꯁꯥꯔꯨꯔꯣ." "ꯍꯣꯏ ꯏꯄꯨ." ꯑꯅꯤꯗꯨ ꯖꯒꯣꯏ ꯁꯥꯕ ꯆꯪꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ. ꯏꯪꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯔꯦ. ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯕꯥꯛ ꯃꯍꯤꯒ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯗꯨꯅ ꯂꯥꯏꯕꯨꯡꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯩ. "ꯏꯄꯨ, ꯏꯄꯨꯃꯥꯏꯕ." ꯑꯃꯥꯏꯕ ꯂꯣꯏꯁꯪꯗꯒꯤ ꯑꯃꯨꯖꯥꯎ ꯊꯣꯔꯛꯏ. ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ, "ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯗꯅ?" "ꯑꯍꯣꯏ ꯏꯄꯨꯃꯥꯏꯕ, ꯑꯩꯈꯣꯏ ꯂꯥꯛꯏ." ꯑꯁꯨꯝꯅ ꯂꯩꯁꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯥꯏꯕ ꯑꯃꯨꯖꯥꯎꯒ ꯌꯥꯝ ꯆꯥꯟꯅꯔꯛꯂꯤ. ꯑꯃꯨꯖꯥꯎꯅ ꯀꯨꯟꯗꯣꯒꯤ ꯃꯔꯝꯗ ꯈꯪꯕ ꯌꯥꯕ ꯈꯪꯂꯤ. ꯌꯦꯛ ꯁꯂꯥꯏ ꯁꯥꯒꯩ ꯄꯣꯛꯄ ꯅꯨꯃꯤꯠ ꯊꯕꯥꯅꯆꯤꯡꯕ ꯈꯪꯂꯤ. ꯑꯃꯨꯖꯥꯎꯒꯤ ꯃꯍꯩꯅ ꯀꯨꯟꯗꯣ ꯀꯧꯕꯤ ꯅꯧꯖꯔꯤꯕꯤ ꯑꯗꯨ ꯃꯤꯁꯨꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯐꯥꯔꯒꯦ ꯈꯟꯈ꯭ꯔꯦ. ꯀꯔꯝꯅꯣ ꯊꯣꯛꯂꯒꯗꯕ? ꯑꯌꯨꯛ ꯑꯃꯗ ꯀꯨꯟꯗꯣꯒꯤ ꯃꯃꯥꯅ ꯀꯨꯟꯗꯣꯗ ꯍꯥꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯉꯁꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ. ꯃꯤꯅ ꯃꯤꯠ ꯅꯥꯒꯗꯕ, ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯒꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯇꯧꯗꯤꯌꯦ." "ꯅꯧꯄꯥ ꯑꯁꯤꯅ ꯄꯤꯛꯃꯟꯕꯅ ꯃꯥꯕꯨ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯄꯁꯨ ꯌꯥꯗꯦ. ꯅꯪꯕꯨ ꯁꯦꯟꯅꯕꯒꯤ ꯃꯇꯝ ꯏꯃꯥꯗ ꯂꯩꯇꯦ. ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ." "ꯏꯃꯥ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ." "ꯉꯁꯤꯗꯤ ꯖꯒꯣꯏ ꯁꯥꯕ ꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯣ?" "ꯉꯁꯤꯗꯤ ꯖꯒꯣꯏ ꯁꯥꯔꯔꯣꯏ. ꯌꯦꯡꯕ ꯑꯣꯏꯅ ꯆꯠꯂꯒꯦ." "ꯐꯔꯦ ꯐꯔꯦ, ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯨ." "ꯍꯣꯏ ꯏꯃꯥ." ꯀꯨꯟꯗꯣ ꯉꯁꯤꯗꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯗ꯭ꯔꯦ. ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯐꯝꯂꯤ. ꯀꯨꯟꯗꯣꯗ ꯑꯃꯨꯖꯥꯎꯅ ꯃꯤꯁꯨꯝ ꯂꯩꯋꯥ ꯊꯥꯈꯤꯕꯅ ꯑꯃꯨꯖꯥꯎꯕꯨ ꯎꯕꯃꯛꯇꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯃꯨꯖꯥꯎꯗ ꯂꯨꯞꯂꯤ. ꯃꯃꯤꯠ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯌꯦꯡꯗꯦ. ꯑꯃꯨꯖꯥꯎꯕꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ. ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯈꯜꯂꯤ, "ꯀꯩꯒꯤꯅꯣ ꯑꯩꯅ ꯉꯁꯤ ꯏꯄꯨꯃꯥꯏꯕꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯅꯤꯡꯂꯤꯕ? ꯑꯩꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ?" ꯀꯨꯟꯗꯣꯒꯤ ꯃꯇꯧ ꯄꯨꯝꯕ ꯈꯪꯂꯤꯕ ꯑꯃꯨꯖꯥꯎꯅ ꯀꯅꯥ ꯈꯪꯗ ꯂꯣꯟꯅ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯈꯪꯗ ꯀꯨꯟꯗꯣ ꯃꯍꯥꯛꯅ ꯄꯦꯟꯖꯕ.
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯀꯔꯝ ꯍꯧꯈꯤ ꯈꯪꯍꯧꯗ ꯑꯗꯨꯃꯛ ꯍꯧꯈꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅ ꯂꯥꯏꯒꯤ ꯃꯉꯥꯅꯤ ꯆꯟꯕ ꯊꯣꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯈꯨꯜꯒꯤ ꯁꯔꯣꯏ ꯈꯥꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤꯒ ꯀꯨꯟꯗꯣꯒꯗꯣ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯄꯣꯠ ꯊꯤꯟꯕ ꯂꯥꯛꯂꯤ꯫ ꯀꯨꯟꯗꯣ ꯂꯥꯛꯀꯅꯤ ꯈꯪꯕꯅ ꯑꯃꯨꯖꯥꯎ ꯃꯍꯥꯛꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯑꯃꯨꯖꯥꯎꯕꯨ ꯂꯩꯕ ꯎꯕꯗ ꯀꯨꯟꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯣꯃꯣꯟ ꯍꯦꯛꯇ ꯅꯣꯛꯏ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠꯁꯤꯡꯗꯨ ꯊꯝꯂꯦ ꯑꯗꯨꯒ ꯑꯃꯨꯖꯥꯎꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯤ ꯀꯨꯟꯗꯣ꯫ ꯏꯄꯨ ꯃꯥꯏꯕ, ꯍꯣꯔꯦꯟꯗꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯏꯁꯩꯗꯣ ꯏꯄꯨꯅ ꯁꯛꯄꯤꯌꯨꯀꯣ꯫ ꯑꯩꯅ ꯁꯛꯄ ꯏꯁꯩꯕꯨ ꯇꯥꯅꯤꯡꯕ꯭ꯔꯅꯦ? ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯏꯄꯨ꯫ ꯅꯪ ꯅꯊꯟꯇ ꯇꯥꯅꯕ ꯏꯄꯨꯅ ꯁꯛꯄꯤꯒꯅꯤꯗ꯫ ꯑꯁꯦꯡꯕꯔ ꯏꯄꯨ? ꯀꯔꯝꯕ ꯃꯇꯝꯗ ꯇꯥꯒꯅꯤ ꯃꯗꯨꯕꯣ? ꯅꯪꯅ ꯇꯥꯅꯤꯡꯂꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯗ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯣꯝꯗ ꯅꯊꯟꯇ ꯂꯥꯛꯎ꯫ ꯃꯗꯨꯗ ꯑꯩ ꯂꯩꯒꯅꯤ꯫ ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯏꯄꯨ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯊꯣꯏꯕꯤ ꯌꯥꯎꯗꯅ ꯀꯨꯟꯗꯣꯗꯨ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯀꯨꯝꯃꯤ꯫ ꯃꯁꯥꯗ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯗꯦ꯫ ꯑꯃꯨꯖꯥꯎꯕꯨ ꯎꯅꯤꯡꯕꯅ ꯃꯍꯥꯛ ꯉꯥꯎꯏ꯫ ꯀꯨꯟꯗꯣꯅ ꯃꯇꯣꯝꯇ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯑꯃꯨꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯅꯪ ꯂꯥꯛꯂꯤꯗꯅ? ꯍꯣꯏ ꯏꯄꯨ, ꯑꯩ ꯂꯥꯛꯂꯤ꯫ ꯏꯁꯩ ꯁꯛꯄꯤꯔꯣ, ꯑꯩ ꯇꯥꯔꯒꯦ꯫ ꯐꯝ, ꯏꯄꯨꯒꯤ ꯅꯥꯛꯇ ꯏꯁꯩ ꯁꯛꯂꯒꯦ꯫ ꯑꯃꯨꯖꯥꯎꯅ ꯏꯁꯩ ꯁꯛꯄꯤꯗꯨꯅ ꯀꯨꯟꯗꯣꯕꯨ ꯇꯥꯍꯜꯂꯤ꯫ ꯑꯁꯨꯝ ꯍꯦꯛ ꯍꯦꯛ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯛꯄꯗ ꯎꯅꯩ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯤ ꯑꯃꯗ ꯀꯨꯟꯗꯣ ꯑꯗꯨ ꯉꯥꯎꯔꯤ꯫ ꯅꯣꯡꯃꯗꯤ ꯀꯨꯟꯗꯣꯗꯨ ꯃꯃꯥꯅ ꯉꯥꯡꯏ, ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣ? ꯏꯃꯥ, ꯑꯩꯕꯨ ꯀꯔꯤꯗ ꯍꯣꯡꯂꯒꯦ? ꯅꯨꯡꯊꯤꯜꯁꯦ ꯅꯪ ꯀꯗꯥꯏ ꯆꯠꯀꯦ? ꯏꯃꯥ, ꯑꯩ ꯏꯇꯥꯒꯤꯗ ꯆꯠꯄꯅꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯆꯤꯟ ꯊꯤꯅꯨ, ꯅꯪ ꯀꯗꯥꯏ ꯆꯠꯀꯦ? ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯑꯩ ꯀꯔꯤꯁꯨ ꯆꯠꯇꯦ꯫ ꯅꯪꯀꯣ ꯌꯨꯝꯒꯤ ꯃꯈꯥꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯅꯤꯡꯗꯦ꯫ ꯏꯔꯥꯡ ꯐꯂꯥꯡ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯅꯈꯣꯡ ꯊꯨꯗꯦꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯁꯥꯎꯒꯗꯕ, ꯅꯄꯥꯅ ꯁꯥꯎꯒꯗꯕ, ꯊꯕꯛ ꯍꯦꯛ ꯇꯧꯔꯕ ꯄꯥꯎ ꯇꯥꯍꯜꯂꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ꯫ ꯅꯪ ꯍꯟꯗꯛ ꯃꯔꯛ ꯁꯥꯖꯠ ꯂꯤꯆꯠ ꯑꯃ ꯌꯥꯝ ꯍꯣꯡꯂꯕꯅꯤ꯫ ꯑꯩꯕꯨ ꯀꯔꯤꯗ ꯍꯣꯡꯂꯗꯅ? ꯅꯆꯤꯟꯗꯨ ꯈꯨꯝꯒꯅꯨ꯫ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯦ ꯑꯩꯁꯦ꯫ ꯅꯪꯒꯤ ꯅꯇꯧꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯀꯨꯟꯗꯣ ꯃꯈꯥ ꯑꯃꯨꯛ ꯈꯨꯝꯂꯨꯗ꯭ꯔꯤ꯫ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯨꯅ ꯂꯣꯏꯈꯤꯅꯤ ꯈꯟꯕꯗ ꯀꯨꯟꯗꯣꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯑꯃꯨꯖꯥꯎꯒ ꯀꯨꯟꯗꯣꯒꯗꯨ ꯊꯦꯡꯅꯩ꯫ ꯁꯅꯥꯊꯣꯡ ꯃꯄꯥꯗꯨꯗ ꯀꯨꯟꯗꯣꯅ ꯂꯦꯞꯄꯅꯤ꯫ ꯑꯃꯨꯖꯥꯎ ꯃꯥꯁꯨ ꯆꯝꯅ ꯊꯣꯛꯄ ꯁꯥꯅ ꯊꯣꯛꯂꯛꯇꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏ꯫ ꯑꯎꯕꯅ ꯎꯔꯕꯁꯨ ꯏꯆꯝꯇ ꯆꯝꯅ ꯈꯟꯕ ꯃꯇꯧꯅꯤ ꯏꯔꯦꯝꯇ ꯂꯦꯝꯖꯕ ꯃꯍꯥꯛꯅꯤ꯫ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯜꯂꯅꯤ꯫ ꯑꯗꯨꯅ ꯅꯪ ꯉꯁꯤ ꯂꯥꯏ ꯂꯣꯏꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯨꯗ ꯊꯣꯛꯂꯛꯎ ꯍꯥꯏꯔꯝꯂꯒ ꯑꯃꯨꯖꯥꯎ ꯆꯪꯈꯤ꯫ ꯀꯨꯟꯗꯣꯗꯤ ꯂꯥꯏ ꯑꯗꯨ ꯂꯣꯏꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯂꯥꯏ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯨꯗ ꯀꯨꯟꯗꯣꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯤꯁꯨꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯁꯨꯝꯈ꯭ꯔꯕ ꯃꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯨ ꯅꯤꯡꯁꯤꯡꯂꯒ ꯀꯨꯟꯗꯣ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯃꯥ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯑꯀꯤꯕ ꯐꯥꯎꯗꯦ꯫ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯉꯥꯛꯅꯕ ꯃꯍꯥꯛ ꯂꯥꯛꯏ꯫ ꯑꯃꯨꯖꯥꯎꯕꯨ ꯎꯔꯒ ꯀꯨꯟꯗꯣ ꯍꯔꯥꯎꯖꯩ꯫ ꯏꯄꯨ ꯃꯥꯏꯕ, ꯍꯥꯟꯅꯗꯤ ꯏꯄꯨꯁꯦ ꯑꯍꯜ ꯌꯥꯝ ꯃꯥꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯔꯒ ꯑꯁꯨꯝ ꯅꯧꯊꯣꯔꯛꯏ꯫ ꯑꯃꯨꯖꯥꯎ ꯅꯣꯛꯏ꯫ ꯏꯄꯨ, ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ꯫ ꯃꯊꯪꯒꯤ ꯆꯍꯤꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯊꯦꯡꯅꯒꯅꯤꯗ꯫ ꯃꯊꯪꯒꯤ ꯆꯍꯤ ꯑꯃ ꯉꯥꯏꯕ? ꯏꯄꯨ, ꯑꯩ ꯉꯥꯏꯕ ꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯀꯨꯟꯗꯣ, ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯪꯒꯦ꯫ ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ꯫ ꯑꯧ, ꯍꯪꯕꯤꯌꯨ ꯏꯄꯨ꯫ ꯅꯪꯅ ꯑꯩꯁꯦ ꯀꯔꯤꯅꯦ ꯍꯥꯏꯅ ꯈꯜꯂꯤ? ꯈꯨꯝꯃꯨꯅꯦ꯫ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯀꯔꯤꯅꯣ? ꯀꯨꯟꯗꯣ ꯈꯨꯝꯐꯝ ꯈꯪꯗꯦ, ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯤ꯫ ꯃꯁꯤꯗ ꯑꯃꯨꯖꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏ, ꯅꯪꯒꯤ ꯏꯄꯨ ꯍꯥꯏꯕ ꯃꯤꯡꯒꯧꯗꯣ ꯇꯣ, ꯃꯗꯨꯅ ꯅꯉꯣꯟꯗ ꯆꯃꯝꯅꯕ ꯋꯥꯈꯜ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯃꯗꯨ ꯍꯥꯟꯅ ꯍꯣꯡꯗꯣꯛꯎ, ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯀꯨꯟꯗꯣ ꯋꯥꯈꯜ ꯈꯟꯖꯥꯟꯅꯩ꯫ ꯀꯔꯤ ꯀꯧꯒꯗꯒꯦ ꯍꯥꯏꯕꯁꯨ ꯈꯪꯖꯗꯦ꯫ ꯑꯩꯗꯤ ꯆꯍꯤꯁꯨ ꯌꯥꯝꯅ ꯅꯧꯖꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯦ ꯑꯩꯅ ꯋꯥꯔꯛꯄ ꯑꯝꯇ ꯉꯝꯗꯦ꯫ ꯑꯃꯨꯖꯥꯎ ꯅꯣꯛꯂꯒ, ꯃꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯁꯦ꯫ ꯀꯔꯤꯅꯣ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕꯗꯨ ꯑꯩꯉꯣꯟꯗ ꯇꯝꯃꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯤꯡꯂꯤ ꯃꯈꯩ ꯅꯅꯥꯛꯇ ꯑꯁꯨꯝ ꯂꯩꯅꯤꯡꯉꯤ꯫ ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯤ꯫ ꯁꯛꯇꯝ ꯑꯗꯨꯗ ꯎꯔꯒ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯈꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯪꯗꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯅꯤ꯫ ꯑꯩꯕꯨ ꯄꯨꯕꯤꯒꯦꯔꯥ ꯍꯣꯔꯦꯟ ꯆꯠꯄꯗ? ꯑꯩ ꯅꯪꯕꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯀꯨꯟꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ? ꯀꯨꯟꯗꯣ ꯀꯞꯄꯤ ꯑꯗꯨꯒ ꯍꯥꯏ, ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩꯗꯤ ꯌꯥꯝꯅ ꯅꯧꯔꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯁꯥꯎꯒꯅꯤ꯫ ꯑꯩꯗꯤ ꯑꯐ ꯐꯠꯇ ꯃꯁꯛꯁꯨ ꯈꯪꯖꯗ꯭ꯔꯤ꯫ ꯑꯩꯅ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯏꯁꯥꯅ ꯈꯪꯗꯦ꯫ ꯃꯗꯨ ꯄꯥꯡꯗꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯅꯕꯨ ꯂꯦꯞꯂꯕꯗꯤ ꯂꯣꯏꯔꯦ꯫ ꯅꯪꯒꯤꯗꯤ ꯑꯩꯅ ꯂꯦꯞꯀꯅꯤ꯫
ꯑꯃꯨꯖꯥꯎ ꯃꯥꯒꯤ ꯃꯍꯩꯅ ꯃꯤꯁꯝ ꯂꯩꯋꯥ ꯊꯥꯗꯨꯅ ꯁꯨꯝꯕꯤꯈ꯭ꯔꯕ ꯀꯨꯟꯗꯣ ꯑꯃꯨꯖꯥꯎꯅꯕꯨ ꯍꯥꯏꯔꯕꯗꯤ ꯀꯨꯟꯗꯣ ꯑꯗꯨ ꯏꯄꯪꯗ ꯄꯪꯊꯩ꯫ ꯑꯃꯨꯖꯥꯎ ꯃꯍꯥꯛꯀꯤ ꯃꯍꯩꯅ ꯅꯧꯖꯔꯤꯕꯤ ꯑꯁꯤꯕꯨ ꯂꯥꯏꯅ ꯍꯦꯛꯇ ꯁꯨꯝꯃꯤ꯫ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯁꯤꯗ ꯀꯨꯟꯗꯣ ꯀꯧꯕꯤ ꯂꯩꯔꯥꯡ ꯑꯗꯨ ꯁꯠꯀꯥꯏꯔꯛꯂꯤ꯫ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯃꯒꯤꯗꯃꯛ ꯇꯥꯏꯕꯪ ꯀꯅꯥꯅ ꯈꯣꯏꯗꯥꯖꯒꯗꯕꯤ ꯁꯦꯡꯂꯕ ꯂꯩꯔꯥꯡ ꯀꯨꯟꯗꯣ ꯑꯗꯨꯕꯨ ꯇꯝꯕ ꯑꯣꯏꯕ ꯀꯅꯥꯅ ꯁꯣꯛꯂꯨꯔꯦ, ꯍꯦꯛꯇꯠꯇꯨꯅ ꯃꯥꯡꯍꯜꯂꯨꯔꯦ꯫ ꯂꯩꯔꯥꯡ ꯃꯥꯒꯤ ꯁꯅꯐꯝ ꯂꯩꯇ꯭ꯔꯦ, ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯀꯨꯟꯗꯣ꯫ ꯊꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯃꯨꯖꯥꯎꯅ ꯀꯨꯟꯗꯣꯗ ꯊꯥꯈꯤꯕ ꯂꯩꯋꯥꯗꯣ ꯃꯌꯥꯏ ꯆꯝꯂꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯑꯃꯨꯖꯥꯎ ꯃꯍꯥꯛꯅꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯨꯟꯗꯣ, ꯀꯔꯤꯒꯤꯗꯤ ꯀꯥꯎꯔꯣꯏ, ꯊꯧꯒꯥꯏ ꯌꯥꯝꯕ ꯑꯃꯨꯖꯥꯎꯅꯤ꯫ ꯀꯨꯟꯗꯣ ꯋꯥꯈꯜꯗꯣ ꯃꯊꯟꯇ ꯃꯑꯣꯟ ꯄꯪꯈꯟꯅ ꯈꯜꯂꯤ꯫ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯁꯨꯝ ꯍꯩꯅꯖꯗꯅ ꯄꯦꯟꯖꯗꯕ ꯐꯥꯎꯔꯛꯏ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯑꯩꯅ ꯀꯔꯤꯒꯤ ꯃꯍꯥꯛꯀꯨꯝꯕ ꯑꯃꯒ? ꯑꯩ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯒꯗꯕ ꯆꯍꯤ ꯃꯇꯥꯡ ꯌꯧꯗ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯂꯣꯏꯗ꯭ꯔꯤ꯫ ꯏꯃꯥꯒ ꯄꯥꯕꯒ ꯑꯅꯤꯒꯤꯗꯤ ꯑꯩꯁꯦ ꯃꯪꯂꯥꯟ ꯆꯥꯎꯅ ꯃꯪꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯏꯃꯥꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩ ꯀꯤꯖꯩ꯫ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯀꯨꯟꯗꯣꯒꯤ ꯃꯁꯥꯗꯣ ꯐꯨꯝꯕꯪꯅꯔꯦ꯫ ꯃꯁꯥꯅ ꯏꯃꯪ ꯃꯪꯅ ꯐꯝꯂꯤꯉꯩ ꯃꯃꯥꯏꯕꯦꯝꯃ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥꯒꯤ ꯀꯨꯟꯗꯣ, ꯏꯆꯥꯕꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯀꯔꯤ ꯇꯧꯔꯨꯕꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯏꯇꯨꯛ ꯇꯨꯛꯊꯔꯤꯕꯗꯨꯕꯣ? ꯃꯃꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯍꯪꯂꯛꯂꯕꯁꯤꯗ ꯀꯨꯟꯗꯣꯗꯨ ꯀꯞꯅꯤꯡꯂꯛꯂꯤ꯫ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯇꯥꯅꯤꯛꯂꯛꯏ, ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯤ꯫ ꯏꯃꯥ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯅꯪꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦꯕ ꯏꯃꯥ꯫ ꯐꯔꯦ, ꯏꯆꯥꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯌꯦꯡꯉꯣꯏ ꯂꯥꯡꯂꯦꯟ, ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯅꯪꯇꯅꯤ꯫ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯪ ꯇꯧꯒꯅꯨꯀꯣ꯫ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯟꯗꯣ ꯃꯄꯤ ꯇꯥꯅ ꯀꯞꯄꯤ꯫ ꯏꯃꯥ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯑꯩ ꯏꯃꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ? ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯟꯗꯛ ꯃꯔꯛꯇꯤ ꯀꯨꯟꯗꯣꯗꯨ ꯃꯁꯥ ꯏꯉꯝ ꯉꯝꯗꯦ꯫ ꯃꯆꯥꯅ ꯃꯁꯥ ꯏꯉꯝ ꯉꯝꯗꯕꯁꯤꯗ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯋꯥꯖꯩ꯫ ꯀꯨꯟꯗꯣꯗꯨ ꯆꯥꯕꯁꯨ ꯌꯥꯗꯦ, ꯍꯦꯛꯇ ꯍꯟꯗꯣꯛꯏ꯫ ꯃꯀꯣꯛꯁꯨ ꯏꯉꯥꯎ ꯉꯥꯎꯏ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯗꯨ ꯐꯥꯎꯕ ꯃꯥ ꯇꯥꯕ ꯌꯥꯗꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯏ꯫ ꯑꯃꯥꯏꯕꯤ ꯑꯃ ꯃꯄꯥꯟꯅ ꯀꯧꯔꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯀꯨꯟꯗꯣꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯑꯃꯥꯏꯕꯤꯅ ꯀꯨꯟꯗꯣꯕꯨ ꯀꯨꯞꯅ ꯌꯦꯡꯉꯤ꯫ ꯀꯨꯟꯗꯣꯒꯤ ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯃꯆꯥꯕꯨ ꯁꯪꯂꯤ꯫ ꯃꯄꯥꯗꯨꯅ ꯀꯨꯟꯗꯣꯒꯤ ꯃꯧꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯊꯣꯛꯈꯤ꯫ ꯏꯗꯣꯟ, ꯑꯉꯥꯡꯒꯤꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ? ꯑꯃꯥꯏꯕꯤꯗꯨ ꯀꯨꯟꯗꯣꯒꯤ ꯃꯃꯥꯗ ꯌꯦꯡꯂꯒ, ꯏꯕꯦꯝꯃ, ꯋꯥ ꯑꯁꯤꯕꯨ ꯏꯗꯣꯟ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯅꯁꯨ ꯅꯨꯄꯤꯒꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯕꯦꯝꯃ, ꯑꯉꯥꯡꯁꯤꯕꯨ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥ ꯃꯆꯥꯒ ꯂꯩꯕ ꯖꯥꯠꯂꯥ? ꯃꯗꯨꯃꯛꯇꯤ ꯊꯥꯖꯗꯦ ꯏꯗꯣꯟ, ꯑꯉꯥꯡꯁꯨ ꯌꯥꯝ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯪ ꯍꯣꯔꯦꯟ ꯃꯤ ꯁꯤꯛꯂꯕ ꯀꯥꯟꯗ ꯃꯨꯟꯅ ꯍꯪꯉꯨꯀꯣ꯫ ꯏꯁꯨꯒꯤꯁꯦ ꯋꯥꯁꯤ ꯈꯔ ꯂꯨꯔꯦ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯗꯣꯟ? ꯕꯦꯝꯃ, ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯊꯥ ꯂꯦꯞꯂꯦꯅꯦꯍꯦ꯫ ꯀꯨꯟꯗꯣꯒꯤ ꯃꯃꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯨꯟꯗꯣꯁꯨ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯅꯤꯛꯂꯤ꯫ ꯃꯤꯍꯨꯜ ꯑꯗꯨ ꯗꯪ ꯍꯛꯆꯥꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯅ ꯈꯣꯟꯖꯦꯜ ꯊꯣꯛꯂꯕꯣꯏ ꯅꯤꯛꯏ꯫ ꯇꯞꯅ ꯏꯪꯅ ꯍꯪꯉꯨ, ꯀꯨꯞꯅ ꯍꯪꯉꯨꯀꯣ꯫ ꯌꯥ ꯇꯧꯒꯅꯨ, ꯃꯤꯅ ꯇꯥꯈꯤꯅꯤ꯫ ꯏꯗꯣꯟꯁꯨ ꯌꯧꯔꯒꯦ꯫ ꯑꯃꯥꯏꯕꯤꯗꯨ ꯆꯠꯈꯤ꯫ ꯀꯨꯟꯗꯣꯒꯤ ꯃꯃꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯊꯛ ꯅꯤꯛꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯧꯔꯤꯕꯤ ꯃꯆꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯋꯥꯈꯜꯅ ꯁꯨꯛꯈꯟ ꯈꯜꯂꯨꯗꯦ꯫ ꯃꯆꯥꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯟꯗꯣꯗꯤ ꯀꯤꯃꯟꯕꯅ ꯀꯞꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯤ ꯇꯥꯅꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯄꯣꯛꯂꯤꯕꯁꯦ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯒꯤ ꯃꯍꯩꯔꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯐꯪꯍꯜꯂꯤꯕꯁꯦ? ꯂꯝꯀꯦꯠꯄꯤ, ꯍꯣꯔꯛꯇꯕꯤ, ꯅꯪꯕꯨ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯑꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯕ? ꯏꯃꯥ, ꯑꯩ ꯌꯥꯝ ꯂꯥꯜꯂꯤ꯫ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄ ꯌꯥꯕ ꯃꯇꯝꯂ ꯍꯥꯏꯕꯅꯤ꯫ ꯑꯩ ꯆꯥꯛꯂꯦꯗꯀꯣ, ꯑꯩ ꯁꯤꯅꯤꯡꯂꯦꯗ ꯏꯃꯥ, ꯑꯩ ꯌꯥꯝ ꯂꯥꯜꯂꯤ ꯏꯃꯥ꯫ ꯀꯔꯤꯒꯤ ꯂꯥꯟꯕ? ꯀꯞꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯪꯒ ꯀꯅꯥꯒ ꯃꯔꯤ ꯂꯩꯅꯩ? ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯣ, ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯣ꯫ ꯀꯨꯟꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ꯫ ꯀꯔꯝꯅꯗꯤ ꯍꯦꯛ ꯍꯥꯏꯗꯣꯛꯀꯅꯤ? ꯑꯇꯥꯕꯅ ꯇꯥꯔꯒ ꯃꯥꯕꯨ ꯍꯦꯟꯅ ꯍꯪꯒꯣꯏꯒꯅꯤ꯫ ꯃꯍꯥꯛ ꯍꯤ ꯀꯞꯇꯨꯅ ꯂꯩ꯫ ꯃꯃꯥꯅ ꯍꯥꯏ, ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ, ꯀꯔꯤꯒꯤ ꯀꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯤ? ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯣ꯫ ꯅꯪꯒ ꯀꯅꯥꯒ ꯃꯔꯤ ꯂꯩꯅꯕꯒꯦ ꯍꯥꯏꯌꯣ꯫ ꯏꯃꯥ, ꯑꯩ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯑꯩ ꯀꯩꯁꯨ ꯈꯪꯗꯦ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯈꯪꯗꯦ꯫ ꯃꯃꯥꯅ ꯀꯨꯟꯗꯣꯕꯨ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯆꯤꯟꯊꯤꯕꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯤ ꯅꯆꯤꯟ ꯊꯤꯔꯤ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯂꯣꯏꯔꯦꯕ꯫
Icha pokjabagi mahai haibado masi oiraman. Hꯧꯖꯤꯛꯄꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯈꯪꯂꯛꯂꯒ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯤꯕꯨ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯁ ꯑꯩ ꯂꯣꯏꯔꯦꯗꯀꯣ ꯑꯩ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤꯕꯤ ꯑꯁꯨꯛ ꯅꯧꯖꯔꯤꯕꯤ ꯀꯨꯟꯗꯣ ꯃꯍꯥꯛ ꯍꯧꯖꯤꯛ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯋꯥꯏꯔꯤ꯫ ꯃꯆꯤꯜ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ꯫ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯑꯣꯏꯅ ꯊꯣꯛꯂꯤ꯫ ꯋꯥꯈꯜ ꯑꯗꯨꯅꯒ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯀꯨꯟꯗꯣ ꯍꯦꯟꯅ ꯋꯥꯏ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯕ ꯂꯩꯀꯥꯏꯅ ꯈꯪꯂꯛꯂꯒꯅ ꯀꯔꯤ ꯑꯁꯤꯗ ꯈꯟꯕꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯤꯖꯩ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯨꯟꯗꯣꯅ ꯆꯥꯗ ꯊꯛꯇꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯁꯥꯗꯨꯁꯨ ꯁꯣꯛꯆꯤꯜꯂꯤ꯫ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯃꯆꯥꯅ ꯁꯨꯝ ꯂꯩꯔꯛꯄꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯗꯨ ꯆꯪꯂꯛꯏ ꯃꯆꯥꯕꯨ ꯑꯃꯨꯛꯁꯨ ꯊꯦꯝꯃꯤ꯫ ꯕꯦꯝꯃ ꯃꯥꯒꯤ ꯕꯦꯝꯃ ꯀꯨꯟꯗꯣ ꯏꯆꯥꯅ ꯁꯨꯝꯅ ꯂꯩꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯁꯤ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯃꯥ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯏꯃꯥ ꯑꯩ ꯁꯤꯈ꯭ꯔꯒꯦ꯫ ꯃꯆꯥꯅ ꯁꯨꯝꯅ ꯀꯞꯂꯛꯄꯁꯤꯗ ꯃꯃꯥ ꯃꯍꯥꯛꯅ ꯍꯦꯟꯅ ꯋꯥꯏ꯫ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯏꯆꯥ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯍꯩꯗꯦ꯫ ꯏꯃꯥ ꯑꯩꯁꯤ ꯏꯃꯥꯒ ꯄꯥꯕꯒꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ꯫ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯈꯪꯂꯛꯂꯕꯗꯤ ꯏꯃꯥ ꯂꯣꯏ ꯍꯦꯟꯅ ꯏꯀꯥꯏꯕꯤꯔꯨ ꯈꯨꯝꯂꯅꯤ꯫ ꯑꯗꯨꯅ ꯑꯩ ꯁꯤꯈ꯭ꯔꯒꯦ꯫ ꯑꯕꯨꯡꯉꯣ ꯃꯆꯥꯒ ꯏꯃꯥꯒ ꯄꯥꯕꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯧꯔꯣ꯫ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯏꯃꯥ꯫ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯃꯃꯥꯗꯨ ꯀꯞꯄꯤ꯫ ꯏꯃꯥꯒꯤ ꯊꯋꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯏꯆꯥ ꯂꯩꯇꯅ ꯏꯃꯥ ꯍꯤꯡꯕ ꯉꯝꯂꯣꯏ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ? ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏ꯫ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ꯫ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯒꯅꯤ? ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯤꯅ ꯈꯪꯂꯛꯀꯅꯤ꯫ ꯑꯩ ꯁꯤꯈ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯀꯣꯛꯂꯅꯤ ꯏꯃꯥ꯫ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯃꯇꯝ ꯂꯩꯔꯤ ꯏꯃꯥꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯏꯆꯥꯅ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯗꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ꯫ ꯃꯃꯥꯅ ꯊꯦꯝꯕꯗꯒꯤ ꯀꯨꯟꯗꯣꯁꯨ ꯆꯥ ꯈꯔ ꯆꯥꯔꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯃꯆꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯀꯨꯟꯗꯣꯅ ꯊꯥ ꯂꯦꯞꯂꯤꯕꯗꯨ ꯃꯥꯡꯍꯟꯈꯤꯅꯕ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯐꯕꯅ ꯀꯔꯤ ꯐꯠꯇꯕꯅ ꯀꯔꯤ ꯃꯆꯥꯒꯤꯗꯃꯛ ꯉꯝꯗꯕꯕꯨ ꯀꯔꯤ ꯂꯩ? ꯅꯣꯡꯃꯗꯤ ꯀꯨꯟꯗꯣꯗꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯇꯥꯛꯂꯝꯗꯅ ꯑꯃꯨꯖꯥꯎꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯏ꯫ ꯑꯃꯨꯖꯥꯎꯒꯤ ꯌꯨꯝꯗ ꯃꯍꯥꯛ ꯆꯪꯂꯛꯏ꯫ ꯑꯃꯨꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯣꯔꯛꯇꯨꯅ ꯍꯪꯉꯤ꯫ ꯑꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥ ꯍꯪꯕꯅꯣ? ꯏꯅꯦ ꯀꯧꯒꯗ꯭ꯔꯥ ꯏꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯖꯗ꯭ꯔꯤ꯫ ꯌꯥꯏ ꯅꯪꯅ ꯀꯧꯅꯤꯡꯕ ꯃꯩꯇ ꯀꯧ꯫ ꯏꯅꯦ ꯏꯄꯨ ꯑꯃꯨꯖꯥꯎꯒꯤ ꯌꯨꯝꯁꯤꯕꯨ ꯃꯁꯤꯔꯥ? ꯃꯥꯅꯦ ꯑꯩꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ꯫ ꯀꯨꯟꯗꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯦ꯫ ꯏꯅꯦ ꯃꯁꯥꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯆꯠꯊꯣꯛꯈꯤꯕ꯭ꯔꯥ? ꯃꯁꯥꯗꯤ ꯂꯩꯇꯦ꯫ ꯑꯉꯥꯡ ꯄꯨꯗꯨꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯕꯣꯛꯇꯤ ꯂꯩ꯫ ꯅꯕꯣꯛ ꯀꯧꯊꯣꯛꯀꯦ꯫ ꯃꯧꯗꯨꯅ ꯑꯃꯨꯖꯥꯎꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯏꯁꯨꯃꯥꯟꯕꯤꯌꯥ ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯅ ꯑꯩꯈꯣꯏ ꯏꯄꯨꯕꯨ ꯍꯪꯂꯤꯕꯕꯣ? ꯏꯕꯣꯛꯇ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯗ ꯀꯔꯝ ꯍꯥꯏꯒꯅꯤ? ꯑꯕꯣꯛ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯍꯪꯖꯒꯦ ꯇꯧꯕꯅꯤ꯫ ꯌꯥꯔꯅꯤ ꯀꯣꯟꯅ ꯍꯪꯖꯔꯒꯦ꯫ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯥꯜꯗ ꯑꯃꯨꯖꯥꯎ ꯃꯁꯨ ꯃꯄꯨ ꯆꯪꯂꯛꯄꯗꯨ ꯊꯦꯡꯅꯔꯨꯏ꯫ ꯀꯨꯟꯗꯣ ꯎꯕꯗ ꯑꯃꯨꯖꯥꯎꯁꯨ ꯀꯥꯎꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯁꯨ ꯀꯔꯤꯅꯨꯡꯒꯤ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅꯣ ꯍꯥꯏꯅ ꯀꯨꯟꯗꯣꯒꯤꯗꯃꯛ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ꯫ ꯑꯃꯨꯖꯥꯎꯕꯨ ꯎꯔꯒ ꯀꯨꯟꯗꯣ ꯄꯦꯟꯗꯕ ꯍꯩꯅꯗꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯤꯁꯨ ꯇꯥꯔꯛꯂꯤ꯫ ꯇꯞꯅ ꯍꯥꯏ, ꯑꯩꯒꯨꯝꯕ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯩ ꯂꯩꯒꯨꯝꯅ ꯍꯦꯛꯄꯤꯔꯒ ꯀꯅꯥꯁꯨ ꯈꯪꯂꯣꯏ ꯎꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯡꯄꯥꯛꯅ ꯅꯤꯡꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯧꯖꯔꯤꯕꯤ ꯀꯅꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯃꯥꯡꯍꯟꯕꯤꯕ ꯂꯥꯏꯕꯛꯀꯤꯅꯤ ꯏꯔꯥꯜꯒꯤꯅꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯒꯤꯅꯤ ꯍꯥꯏꯅ ꯈꯥꯡꯂꯒꯦ꯫ ꯑꯃꯨꯖꯥꯎ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯏꯈ꯭ꯔꯕ꯫ ꯑꯗꯨꯕꯨ ꯑꯩ ꯅꯠꯇꯕ ꯀꯅꯥ ꯑꯃꯗ ꯑꯩꯅ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤꯒꯨꯝꯅ ꯐꯪꯍꯟꯕꯤꯅꯨ꯫ ꯇꯧꯒꯦꯗ ꯉꯝꯕ ꯅꯈꯣꯏꯒꯤ ꯃꯤꯁꯨꯝ ꯂꯩꯋꯥꯅ ꯀꯅꯥ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯁꯨꯝꯍꯟꯕꯤꯗꯨꯅ ꯑꯃꯝꯕ ꯂꯝꯕꯤꯗ ꯄꯨꯁꯤꯟꯕꯤꯒꯦ ꯅꯤꯡꯕꯤꯒꯅꯨ꯫ ꯏꯁꯥ ꯈꯪꯍꯧꯗꯅ ꯅꯪꯒꯤ ꯃꯤꯁꯨꯝ ꯂꯩꯋꯥꯗ ꯄꯪꯊꯍꯟꯕꯤꯈꯤꯕꯗꯨꯅ ꯀꯨꯟꯗꯣ ꯀꯧꯕꯤ ꯂꯩꯔꯥꯡ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯈꯪꯉꯨꯊꯛ ꯑꯁꯤꯗ ꯂꯣꯏꯍꯟꯕꯤꯔꯤ꯫ ꯃꯄꯨ ꯈꯨꯌꯥꯁꯨ ꯌꯧꯉꯝꯗ ꯄꯥꯝꯖꯕ ꯀꯅꯥꯒꯤ ꯃꯀꯥꯗꯁꯨ ꯌꯧꯉꯝꯗ ꯆꯠꯅꯐꯝ ꯈꯪꯗ ꯃꯄꯣꯛ ꯑꯁꯤ ꯂꯣꯏꯈ꯭ꯔꯁꯅꯨ꯫
ꯁꯤꯟꯊꯔꯤꯕ ꯄꯦꯟꯗꯕꯒꯤ ꯄꯤꯔꯥꯡ ꯑꯗꯣ ꯇꯩꯊꯣꯛꯇꯨꯅ ꯀꯨꯟꯗꯣ ꯃꯈꯣꯡ ꯊꯥꯡꯈ꯭ꯔꯤ꯫ ꯑꯃꯨꯖꯥꯎꯁꯨ ꯅꯤꯡꯉꯝꯗꯅ ꯁꯣꯜꯍꯧꯏ꯫ ꯀꯨꯟꯗꯣ, ꯑꯩ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ, ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯋꯥꯈꯜ꯫ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯅꯧꯖꯔꯤꯕꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯐꯠꯇ꯭ꯔꯕ ꯑꯩꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯥꯡꯍꯟꯕꯤꯔꯦ꯫ ꯄꯣꯝꯂꯛꯄꯗ ꯉꯥꯏꯔꯤꯕꯤ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯏꯈꯨꯠꯃꯛꯁꯤꯅ ꯍꯦꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯟꯗꯣ, ꯑꯩꯅ ꯇꯧꯖꯔꯨꯕ ꯏꯔꯥꯜ ꯑꯁꯤꯒꯤ ꯃꯍꯩꯗꯤ ꯑꯩꯒꯤ ꯐꯪꯕ ꯑꯣꯏꯁꯅꯨ꯫ ꯆꯤꯉꯨ ꯃꯍꯥꯛꯀꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯗꯨ ꯑꯩ ꯐꯪꯒꯦꯀꯣ꯫ ꯑꯃꯨꯖꯥꯎ ꯃꯍꯥꯛ ꯑꯗꯨꯁꯨ ꯇꯧꯖꯔꯨꯕ ꯃꯔꯥꯜꯒꯤ ꯃꯍꯩꯅ ꯂꯥꯏꯅ ꯅꯝꯗꯨꯅ ꯍꯥꯠꯈꯤ꯫ ꯀꯨꯟꯗꯣ ꯀꯧꯕꯤ ꯃꯍꯥꯛ ꯑꯗꯨꯁꯨ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡꯊꯥ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯂꯦꯟꯕ ꯇꯥꯈꯤ꯫ ꯅꯧꯖꯔꯤꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯣ ꯂꯩꯁꯥꯠ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯆꯟꯅꯐꯝ ꯈꯪꯗꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯄꯣꯛ ꯑꯁꯤꯃ ꯃꯥꯡꯖꯕꯗ ꯇꯥꯔꯦ ꯃꯔꯥ ꯂꯩꯇ ꯂꯩꯍꯜꯂꯤ꯫ ꯂꯦꯟꯕ ꯇꯥꯔꯦ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯁꯦꯡꯂꯕ ꯂꯩꯔꯥꯡ ꯀꯨꯟꯗꯣ ꯃꯍꯥꯛ ꯑꯗꯣ ꯂꯩꯔꯥꯡ ꯑꯇꯤꯡꯉꯥ ꯑꯣꯏꯗꯨꯅ꯫ ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯅꯥꯀꯣꯡꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯀꯅꯥ ꯑꯃꯕꯨ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯄꯨꯕꯤꯔꯤꯕ ꯄꯨꯕꯤꯔꯤꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯀꯔꯦꯝꯅꯗꯨꯅ ꯏꯖꯕ ꯅꯠꯆꯗꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯄꯅꯤ꯫ ꯈꯪꯖꯗꯕꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯆꯔꯤ꯫